Lengaki makhada leiduna miyamgi yaifana bathabak tawriba government employee khudingmakna mit pangbiro achawbadagi hauraga thabak macha tawriba singgi marakta legal gi oiba makhoigi mathakta thabak laukhalaktrungai mamangda aranba tawkiba leirabasu matam leiringaida masa masana khangna sengdokpiu haina chief minister nongthongbam birena fongdokkhre wafam asi mahakna ngasi ayuk chief minister gi secretary ta pangthokkiba pawgi mifam amada fongdokkibani mahakna makha taraduna lengaki thabak tawduna miyamgi mathau taba sing mateng pangnanaba leiriba singna thamoi sengna thabak tawdabadagi aikhoi maselgi marakta thodok wathok amadi pamdaba kaya thokhan nabagi maram ama ohelli haina fongdokki lengaki lam kaya lanai gi miyoida nama onselamba Manipur Forest Department ki reserve forest ki lam kaya pata pansil lamba amadi laufam kaya inkol da onthok lambagi yauna ngarang nahan wangzingi mafam amada Indian Made Foreign Liquor sung lamba thengnakiba mayai kaba drugs ki matangda amadi kongba maruda khunekta lanmai tharamba thaudoki matangda chief minister na akanba mongda yaningdaba pendaba amadi asawa fongdokhe lengaki amadi miyamgi thaudang chawna puduna thabak tawriba singna aranba mongda lam semdok sadokpa tawraba matung makhoi gi mathakta ain ki oiba thabak lokhalak ka tawri haiba khangbadagi nasinaduna hospital da laigatnabada chenaba rims ki doctor amadi state ki doctor ama thabak tagi suspend tawkhre loinana athingba marakta lam semdok sadok lam loinana athingba marakta lam semdok sadok lamba lengaki thabak tawba miyoi manga su thabak tagi suspend tawkhre haina fongdokki mahakna makha taraduna lengaki system asibu usittaba sing paliba lengak asina kaidawnungda lemna tharoi lengak asida lengak haibasi chahi manga gini ama chatkhraga ama amuk get lakpa yai adum oinamak lengaki makhada leiduna miyamgi thabak tawriba singna thamoi sengna thabak tawdrabadi leibak asi karamna chawkhatkani miyamna su self pizarga wanom batawiganu government employee haiba asi leibak asi gi backbone ni nakoina aranba tawrabadi Manipur amadi India asi kanba ngamloi umang wamangi matangda palladuna lamdam asi popi pambi thana na bahona bada tangkhai ama umang wamang kokthokre lemori bachingi lam asing asisu lanmai thaduna manghalabadi miyoi ba khoi matau karamna hinggadori haina hangke kanagomba tobiruba aranna togiba leiri matam leiri legal action la da nasana lana pata piruba lana mutation tawruba forest kilamda pata piramba government kilamda pata sajalamba bi gi mami lawdri inkolmon tolom khotom kanagomba tobo yorgadi zimatam leiri semtok piyo athuba matam la streamline to biro sigi photosi ani MCS officer amara amille moisi doctor da moisi nare hospitalize pata sajanbagi or government gi lamda tongana nataba tawrambagi khadore haibasi khangba kanda moisi kamai to beda hospital da sabaga admit to MCS goberdon haibamne Samson haibamne MCS haibamne ali jahangir haibamne ai madugi ICU de admit to doctor ani su doctor ama state ki suspend to re rims ki suspension to hai so ani loina manaraga adu adi usiki hospital ICU de leiba MCS se tari kuma kanda order puthokada bonu mitu na ICU ki photo do tar wai sangare kuthar no hospital de loina honorable judge ama hai nupa ma suspend to ri MCS second kisi de government ki quarter marka search ki pata pisal me na to MCS de ri pa suspend de sulei pasi khana na bugi magi case ama da mu chen na khana na me to kan ma se hospital da ICU de admit to re sigi judge se ne ke amu ya da inu magi appreciate to gebo judge na sa se magi women se chinner ko de judge ba sa se se sport da hospital da sa da judge ba sa se doctor ko to ka do hospital ye ka naram da budagi khudak to mi tare ni remand bi gre Border Security Force ki lagtak laiba 10 battalion sinduna ngasi hairokta civic action program gi makhada mafam adugi miyam gi yaifa chawkhat thoram kaya paikhat khre hairok ki upper primary school da pangthoki ba thoram aduda sewing machines solar lights water storage tank PV water pipes incinerator machines sports item volleyball football kits badminton rackets net shuttlecocks na chingba kaya wangzing hairok GP part 1 part 2 part 3 amadi Tenta Village ki Hairok Part 2 High School, Hairok Upper High School, Hainau Khong Residential School, Government Lower Primary School, Government High School Wangjing and Gilgal High School, Loktak ki miyam de yantokhi. 10 Battalion BSF ki Commandant SI School Deep Raju na thoram gamari laina na hai kibada Civic Action Program gi makhada BSF miyam da yaifana ba thabak thoram kaya paikhat na bahotnari
Makhatana Suasigumba Muibagin Nungsi Chanaba, Haiba Wakalonda, Makhatana Chokhat Torang Amadi Miamgi Yaifanaba Tapak Torum Kaya, Paikat Kigani Haina Fongdoke. Ngasidagi hauraga hayang fawba tagyal pata leiba regional sai center the Northeast Judo Championship for IIS Cup ngasidagi haudokre Manipur Judo Association sinduna pangthokliba championship asida awang nongpok state ki Meghalaya Nagaland Tripura Arunachal Pradesh Mizoram amadi Manipur gi sanaroi kaya su saruk yari category ahum thokna khaidoktuna pangthokliba championship asida sub junior gi nupi sanaroi nifumanga nupa sanaroi nifumari cadet sanaroi nupa kuntrama nipan amadi nupi sanaroi kuntaruk amasung junior category da nupa sanaroi kunnipan aduga nupi sanaroi kulhumdoina punna sanaroi chaniga marina saruk yaduna athoi hentanari pangthokliba championship asigi yenglaga Manipur lenga ki Directorate of Health Services ki akhanaba team amasu mathau tauri haina Manipur Judo Association gi General Secretary S Indrakumar na thokpa cherol amana hairi Haukiba pungkun Maria sida India da nauna miyoi lising ahumga marfutara mathoi COVID positive oiba thengnake leinas na maram oiraga miyoi ani lekhide fagalakpagi changcha da marfutara nipan dasmik taret nipan da hanthakre apunba confirm case na koti mari lakh nifutaret lising taramanga chatret marfutaru yaukre active case masing lising taramanga chani supna nipan da hengat lakre leinas na maram oiraga lekhidaba punba migi masing na lakh manga lising kuntra chanipan humfutaret sukre leinas tagi naba faduna discharge tawkhiba apunba migi masing na koti mari lakh Nifumathoi lising humfumapan chatre taramathoi yaukre leina astagi ngak thoknaba vaccine kap thokhiba punba migi masingna koti chani kun lakh humfumanga lising marfutara mapan henkre malem gi oina covid lai chatna khwaidagi hena sokhalaba leibak singi manungda USA na ahanba India na anishuba amadi France na humsubada leiri awang nongpok state singi oina Assam na ahanba Mizoram na anishuba amadi Manipur na ahumsubada leiri